Masida uribasi jungle marakta leva average size ki lin amani. Makhoi gi sangmug sang asi chawrakna 6 feet tagina 10 feet fawbu sangi. Adubu ekoina ngasidagi chahi 60 million muki mamang Paleocene epoch matam sida chatpa matamda average size ki lin asi feet 40 muk hena loina sangani. Scientists singna masigi lin makhal asibu Titanoboa cerezonesis haina khangnai. Aduga atopa amana ngasidagi chahi 47 million gi mamangda Basuki indica saina khangnaba lin makhal asi su lerami. Makoisina 49 feet muk sangi. Titanoboa na Basuki indicus tagi khara ditien ledubu chawbudi Titanoboa na heli. Maram asina lin makhal asi ngasi fawda khwaidagi chawba lin makhal oiri. Titanoboa si askumdik chawba maramna matam sida hinglamba Purusaurus kauba yamna chawba crocodile si fawba chapkhairaga hatpa ngami. Scientists singna phongdokhibagi matungina lin makhal asi ngasi hinglamba taragadi aikhoi mioibadi tokro chawkraba samu si fawba pumna yotpa ngamgani hena phongdokhi. Adubu thainagi matam sida masidagi hena sathiba jiba kyasu lerami. Makoisi masigi lin sidagi fawba hena yang amadi hena sathiba hele. Makoising asi ngasi hinglamba taragadi aikhoi mioibagi civilization asi leiramdaba su yai. Aduna ngasi brisdaida masigumba thainagi matamda hinglamba hojikti mutkraba jiba taret ki maramda khangminasi. Masida mutkraba extinct oikraba jiba khara hojik scientist singna de extinction tawnaba honariba khara su yauri. Video si mate ama samjinbiyo. Crickets yai khodi pamnaba tanja zamana represent tawba match kudingma HD quality da yengba yai aduga manasu thoibi yai. Deposit kudingi zili game da 1000 bonus phangbi yai. Account hangaga 110 free spins phangani. Balance hapusu laina hapi yai. Join tawruga iPhone 17 Pro Max phangba yabagi chance lai. Nungtigi login tawruga free zili spins 205 phangani. Sana ningba singi comment link haplabani. Bam na mutang sagatunu yengbiyu. Prithibisida mioiba mata laitaba building gumba tower gumba mata laitaba jungle su laitaba subnagi ising ngaktana park sana leiba mafam. Aduga madugi ising manungsida aikhoina ngasi wari oina tanariba sathiraba jiba singasi leiba mafam. Sumna matam amada ising manungda sea scorpion haina khangnaba jiba makhal asi leirami. Ngasidagi chahi 400 million years ki mamang Silurian parrot jiba asi leirambani. Jiba sigi scientific name asi Eurypterid kawi. Masigi jiba sigi khwaidagi chawba makhal asi Jaekelopterus haina khangnai. Aduga masi isam chamba hojik leriba nga gumma nate fit nipan hena sangba jiba makhal amani. Jiba si hek yengba matamda scorpion natraga lobster gumma male. Adubu magi makok si hojiki khwai chawba scorpion dagi faw saruk ani hena chawba hele. Jiba sida yamna thauba madi yamna sathiba close ani si yawi. Masibu Selikere haina khangnai. Masina chappa matamda jiba atopa si tangkhai tanba phong ngammi haina phongdokhi. Masikang natana magi masagi maku si yamna kalli aduna atopa jibanasu attack tawba ngamthe. Makhoi si samudra manungi yamna luba mafamda leiganba jiba mani. Scientists singna ahanba jiba sigi fossil thengnaba matamda loina angakpa oinakhi. Jiba si ngasi leiramba taragadi samudra manungda mioiba singna kumbada yamna khudongthiba oigani hena phongdokhi. Masi matam aduda khwaidagi sathiba jiba singi manung chalai. Aduga wahang amana asuk sathiba jiba si kamdongna mutkhriba no haibisni. Scientists singna phongdokhibada masigi maru oiba maram ani lei hena phongdokhi. Ahanbada samudragi isingda honglakliba acidic level asini. Aduga anisubada samudra manung usida masigi fit kon hena sangba predator jiba sina sea scorpion singbu loina machinjak oina sathokhibadagini hena phongdokhi. Jiba si scientist singna Dangliartios haina khangnai. Aduga source kharada atopa mutkibagi maram amana muk yamna luba samudragi mafum sida sea scorpion singi sanaba machinjak asi walakpadagini hena phongdokhi. Ngasidagi chahi lising tara marigi mamangda Siberia gi region asida aikhoina leiramba taragadi masigi woolly rhinoceros haina khangnaba jiba si thengnagani. Makhoisi ice age ki matamda khwaidagi mapangal kanba jiba singi manungda challe. Jiba si hojikti mutkhredabu aikhoina thengnaba makhoigi fossil adugi matungina khangba ngambani. Makhoigi masa si yamna thaba layer ani muki matuna kupsale. Aduna makhoisi yamna ingba temperature dasu leiba ngami aduga atopa jiba singna attack tawrubadasu pakna changba ngamthe.
JIBA asi 15 feet muk sangi aduga 6000 kg muk lumi. Makhoigi khwaidagi sathiba weapon asi makhoigi masi isni. Masi feet manga muk sangi aduga yamna su kalle. Matam asida leiramba khwaidagi sathiba jiba singi manungda chanba saber-tooth tiger singna faw makhoida karisu tawba ngamlamde. Adubu ISS loikraba tungda Prithibigi temperature su tapna sagarpa horki. Aduga masigi ayingasa onarakpagi matam asida jiba sing asi hingba ngamkide. 2020 की मतमदा मखोई की मम्मीफाइड रिमेन्स खरा साइबेरिया दा आइस मनुंगदा फजना प्रिजर्व तौरगा लेरम थेंगनकी मसिदा मखोई की मसागी मतु अमदी उनसा फावबा फजना प्रिजर्व तौरगा लेरमकी ngasi prithibida khwaidagi chawbu usik asi ostrich asina oiri adubu thainagi matamda leramba mowa haribu usik asiga yengnaba matamda ostrich asidi yamna pigi makoisi ngasidagi chahi 60 million muki mamangi matamdagi horga New Zealand gi forest area singda lerambani usik asi fit 12 dagina 13 fawgi changdu wangi aduga chawrakna kg 250 muglumi aduga jiba si usik oizaragasu painanaba masadi yoramde aduga usik asina mutkibagi maram asi climate change kumba maram amatana natte mioiba ikhoina mudhan khibani Maori haina khangnaba mioi kanglum asina New Zealand da leiba matamdagi usik asi makoina faraga sathokpa horaki asumna paksana faraga sathokpa horukpadagi jiba si 1400 ki matam adwaida mutpa horaki makhoigi leramba marum amadi saru sing asina researchers singbu loina angakpa ohenki ngasidagi chahi 150 million muki mamangda laikangda dinosaur singna rule tobu matamda samudra manungda masigi pliosaur sariba jiba sina muk rule torumi masigi jiba si 40 feet muk sangi aduga makhoigi maya si amada 12 inches muk sangi aduga makhoigi bite force si hojiki kalle hainariva crocodile singnagi fawba saruk ani hom hene heli makhoigi masada flippers mari yawi masina ising manungda yamna yangna satpasu ngamalli Masikang natana jiba sigi mamit asi yamna singi aduga samudra manungi amam mafam singda fawba machinjak asi laina uba ngammi adubu matamgi matungina marine gi ecosystem asida ahongba kya lakpa amadi Jurassic period ki loirakpa matam asida makhoi gi machinjak asi marang kaina lairakta maramna masigi samudra gi ningthau asi mutkirami ngasidagi chahi 4 million muki mamangda yamna top predator jiba ama Australia amadi Tasmania gi jungle marakta leirami jiba si Tasmanian tiger natraga thylacine haina sukhangnai jiba si hek yengma matamda hui gumba maledu tiger dongna masada strap chele aduga jiba sigi khwaidagi angakpu feature amana magi jaws ni magi jaws si 90 degree fawba launa kathokpa ngame adubu 1800s ki matamda mioi singna jiba asina makoi yumda loijaba sip sing adu sathok lambagi damakta loina auba hatokpa horki basidagi jiba si tapna masing sumsum handaba horki asumna khwaidagi last hingawa thylacine mamingna Benjamin Kobasi Hobart Juda 1936 ki matamda sikhirami asumna jiba si prithvi sidagi mioi besingna makhut mangna hatlaga mutatki ngasidagi chahi 3 lakhs muki mamangda masida uriba uli memat koba jiba si hinglami jiba si fit trang amuk sangi aduga kg lising nipan muklumi makhoi si Asia amadi North America gi frozen plain area singda leirambani makhoi gi unsa si yamna thai aduga body fat su yamna thana yaurumi masina unmarak asida kadisu tawduna hingba ngamlami jiba si climate change makhoi gi leifam si fazna lairakta amadi mioi singna makhoi bu hunting tawba sina maram oiraga ngasidagi chahi lising 10 muki mamangda mutki adubu scientist singna jiba si muk de-extinction tawnanaba kan honari masida scientist singna hojiki elephant gi DNA asida mammoth ki DNA asi merge tawrga woolly mammoth asi de-extinction tawnanaba process tawri masi colossal bioscience na khangnaba company sina $1 million kya changna project asi paikhatlibani hojik fawda makhoina mammoth ki traits yawba khara pikpa woolly mice haina khangnaba asidi mai pakna sabu ngamle aduga elephant amadi mammoth ki hybrid asidi 2028 fawbugi manungda puthoknaba plan tawri
ꯃꯇꯝ ꯑꯃꯗ ꯅꯣꯔꯊ ꯑꯃꯦꯔꯤꯀꯥꯒꯤ ꯖꯪꯒꯜ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯖꯤꯕ ꯑꯁꯤ ꯗꯥꯏꯔ ꯋꯣꯜꯐ ꯑꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯋꯣꯜꯐꯁꯤꯡꯗꯒꯤ 25% ꯃꯨꯛ ꯆꯥꯎꯕ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯜꯂꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯃꯈꯣꯏꯒꯤ ꯃꯌꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯒ ꯁꯔꯨ ꯐꯥꯎꯕ ꯇꯣꯏꯅ ꯁꯥꯏꯕ ꯉꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 10,000 ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯨꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯖꯤꯕ ꯑꯁꯤꯁꯨ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯗꯤ-ꯑꯦꯛꯁꯇꯤꯡꯁꯟ ꯇꯧꯅꯅꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯍꯣꯠꯅꯔꯤ꯫ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯕ ꯗꯥꯏꯔ ꯋꯣꯜꯐꯇꯤ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯀꯣꯂꯣꯁꯦꯜ ꯕꯥꯏꯑꯣꯁꯥꯏꯟꯁꯀꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ 2025ꯀꯤ ꯃꯇꯝꯗ ꯀꯣꯂꯣꯁꯦꯜ ꯕꯥꯏꯑꯣꯁꯥꯏꯟꯁꯅ ꯒ꯭ꯔꯦ ꯋꯣꯜꯐꯇꯒꯤ ꯁꯦꯝꯗꯣꯛꯂꯒ ꯗꯥꯏꯔ ꯋꯣꯜꯐꯀꯤ ꯇ꯭ꯔꯦꯠ ꯌꯥꯎꯕ ꯖꯤꯕ ꯑꯅꯤ ꯑꯁꯤ ꯁꯥꯕ ꯉꯝꯈꯤ꯫ ꯃꯁꯤꯗ ꯖꯤꯕ ꯑꯁꯤꯅ ꯒ꯭ꯔꯦ ꯋꯣꯜꯐꯇꯒꯤ ꯇꯣꯉꯥꯟꯅ ꯃꯆꯨ ꯑꯉꯧꯕ ꯑꯣꯏ ꯑꯗꯨꯒ ꯃꯀꯣꯛꯁꯨ ꯆꯥꯎꯕ ꯍꯦꯜꯂꯤ ꯑꯗꯨꯒ ꯖꯣꯒꯤ ꯁꯇ꯭ꯔꯦꯡꯁꯨ ꯍꯦꯟꯅ ꯀꯟꯕ ꯍꯦꯜꯂꯤ꯫ ꯑꯗꯨꯅ ꯗꯥꯏꯔ ꯋꯣꯜꯐ ꯑꯁꯤꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯛꯄ ꯌꯥꯏ꯫